Hello guys, ahaba mangantena punungbu taramokse ngasi mangantena pudun laksire video asi mobile phone da hadi smartphone da application ama haplaga application asigi matingdagi karmaina pesa tandagdage haibadu matangdani application asigi matangda hairingaida sine asina mobile phone sizinaduna online da matau karamna pesa tangani amasung lawthokani khanganjage kanaba lawbiyu khangningba leirabasu comment pibiramo loinana anouba video ama thagalakpada adom da ihan hana yawnabagidamukta subscribe tawbiramo amasung bell button nambiramo khangdaba muru mapangchida share tawduna khanganbiyo amasung like namba kawbiganu ngasigi application asida mai onsilasi ngasigi application asi masida lairiba earn talk time haiba application amakal asini masi play store da changaga irairana fangi play store changaga earn talk time aina tharaga thibiyo aduga install tawbiyo install tawra matungda adungi phone number ama register tawsinbiyo register tawraga makoina OTP number ama tharaga OTP number do fill up tawraga verify tawraga dum lore masigidi irairaiba mafamni install tawraga verification tawbududi masi changaga kamaina pesa tangadaga haibdu yengminasi changage masi changa matungda ngasigi oina aina tanba yaba paisa si lupa chatruka humfuga humdoi si aina tanba yai ngasigi oina tanba yaba paisa si sida leire ngasigi oina tanba yaba paisa ni masi kamaina tangadaga haiga sida leiriba application mayam se sida leiriba application mayam sida leiriba sigi application mayam se akoina download tawraga install tawgadabani install tawraga moina numit nini thamo o humni thamo moina haiba matamdo thambiraga paisa si dum phangani iraina download tawda ama khudam moina ama changa yengsi ai phone pe da changa yengage phone pe da changa te yengasi get o ₹30 na thare changa yengsi kamai phangadage da lupa kontra si kamai phangade haibada download tawbada lupa kontra phangni mathatu leira do ahamada phangduisi download and register tawro download tawraga register tawraga aduga bank account ama link tawbada lupa 10 phangani sida iraga leire sida magi condition khara sida irise masida lupa kontra phangnaba ni download tawraga sizinabada lupa kontra dum phangani asumna mokhi application khudimak loimak sizinaba yai aduga paisa thokoi matangdana mathaki sida line ahum singiba sida changbiraga sida redeem man thai sida click tawgadabani sida redeem man thai sida click tawbigadabani redeem tharaga changa yengsi sorry ai net on tawramde on tawjage retry redeem thai changa ga tholani masi kana kamaina recharge hanbusu yare sida recharge ki thole aduga paytm ki thole paytm da tawraga di bank da dum hapchalaga pesa oina thokpa yare recharge oina hanbusu yare sida leriba option khudima pesa thokpa yare aduga masida yam henna pesa phangibadi kenoni reference tawbani friend amada mathakta le friend refer tawba sida ire invite and earn hare 170 unlimited more masi paisa condition mayam leire paisa phangbagi masi mayam pabiro aduga Facebook ta amasung WhatsApp ta imanaba mapangsinda refer tawduna paisa dum phangba yar masi ni ngasi mangantena puduru laksire video asi lo phawbo yengbidamoda adumbu thagatchari।